ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯦ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅꯁꯨ ꯀꯤꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯍꯥꯎ ꯇꯪꯃꯤꯟꯅꯁꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯔꯁꯤ ꯚꯨꯠꯀꯤ ꯀꯩꯊꯦꯜ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯛ ꯈꯨꯜ ꯀꯧꯏ ꯈꯨꯜꯗꯨꯗ ꯌꯨꯝ 30 ꯂꯩ ꯌꯨꯝ ꯑꯃꯃꯝꯒꯤ ꯂꯩꯔꯛ ꯑꯃꯃꯝ ꯂꯩ ꯌꯨꯝ ꯑꯃꯃꯝꯒꯤ ꯂꯩꯔꯛ ꯑꯃꯃꯝ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯜꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯛ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯈꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯇꯣꯟꯋꯥꯏꯗ ꯁꯥꯕ ꯉꯥꯛꯇꯅꯤ ꯂꯝꯕꯤꯗꯒꯤ ꯂꯩꯔꯛ ꯍꯦꯛ ꯍꯥꯏꯖꯤꯟꯕꯗ ꯌꯨꯝ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯃꯁꯤ ꯃꯇꯝꯗꯨꯗ ꯈꯨꯜꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯂꯩꯔꯛ ꯃꯇꯣꯟ ꯑꯗꯨꯋꯥꯏꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯍꯦꯛ ꯇꯥꯏꯅꯔꯦ ꯂꯩꯔꯛꯁꯤꯡꯗꯨ ꯌꯥꯝꯅ ꯈꯨꯏ ꯃꯤ 2ꯗꯒꯤ ꯍꯦꯟꯅ ꯐꯥꯡꯅꯅ ꯆꯠꯄꯗ ꯆꯤꯜꯂꯤ ꯃꯇꯝꯗꯨꯗ ꯁꯟ ꯒꯥꯔꯤꯅꯆꯤꯡꯕ ꯂꯩꯇꯦ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝꯂꯦꯡ ꯀꯥꯏꯗꯅ ꯂꯩꯔꯛ ꯃꯇꯣꯟ ꯑꯗꯨꯋꯥꯏꯗ ꯂꯣꯏꯅ ꯁꯥꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯒ ꯌꯥꯝꯅ ꯊꯥꯞꯅꯩ ꯀꯧꯅꯕꯗ ꯆꯦꯛꯁꯤꯟꯅ ꯇꯥꯗ꯭ꯔꯕꯗꯤ ꯃꯔꯣꯟ ꯃꯔꯤ ꯁꯦꯡꯅ ꯇꯥꯕ ꯈꯔ ꯋꯥꯏ ꯂꯩꯔꯛ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯈꯣꯡꯅ ꯆꯠꯄ ꯃꯉꯝ ꯄꯥꯡꯗꯕ ꯂꯝꯕꯤꯅꯤ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥꯛ ꯂꯥꯎꯏ ꯈꯨꯜ ꯑꯃꯒ ꯐꯨꯠ 1,000 ꯍꯦꯟꯅ ꯂꯥꯞꯅꯔꯝꯒꯅꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤ ꯁꯨꯞꯅꯒꯤ ꯈꯨꯜ 53 ꯈꯛꯇꯅꯤ ꯂꯩꯔꯛ ꯈꯨꯜ ꯑꯁꯤꯅ ꯈꯨꯜ ꯃꯃꯥꯡ ꯏꯊꯪ ꯊꯪꯕꯅꯤ ꯈꯨꯜ ꯑꯃꯗꯒꯤ ꯈꯨꯜ ꯑꯃꯗ ꯆꯠꯄꯗ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯗ ꯆꯠꯄ ꯉꯝꯅꯗꯦ ꯌꯥꯝꯅ ꯀꯤꯅꯩ ꯃꯤꯁꯨ ꯀꯨꯡꯅ ꯇꯥꯗꯦ ꯌꯨꯝꯁꯨ ꯈꯨꯜ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯌꯥꯝꯅ ꯇꯥꯗꯦ ꯁꯥ ꯀꯩꯅ ꯃꯔꯥꯡ ꯀꯥꯏꯅ ꯎꯃꯪꯒꯤ ꯋꯥ ꯂꯩꯇꯅ ꯈꯨꯜ ꯑꯃꯒꯒꯤ ꯃꯔꯛꯇ ꯄꯪꯂꯩꯗ ꯂꯩꯕꯤꯅꯤ ꯃꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯕꯒꯤ ꯑꯣꯏꯕꯅ ꯁꯥ ꯀꯩꯅ ꯃꯅꯤꯡ ꯇꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯅꯩ ꯑꯗꯨꯒ ꯃꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗꯨ ꯃꯔꯣꯜ ꯂꯣꯟꯕ ꯃꯩꯇꯩ ꯍꯥꯏꯕꯁꯤꯡꯒꯤ ꯃꯔꯣꯟꯒ ꯇꯤꯟꯅꯗꯕ ꯀꯥꯡꯂꯨꯞꯅꯤ ꯉꯥ ꯆꯥꯛ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯍꯩ ꯂꯩ ꯀꯅꯥꯃꯠꯇꯅ ꯍꯦꯛꯇꯨꯅ ꯐꯥꯗꯨꯅ ꯆꯥꯕꯤꯅꯕ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ ꯈꯨꯜ ꯑꯃꯒꯤ ꯃꯤꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯒꯤ ꯃꯤꯒ ꯃꯁꯛ ꯈꯪꯅꯗꯦ ꯀꯧꯅꯗꯦ ꯉꯥꯡꯅꯗꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯀꯥꯡꯀꯣꯠ ꯇꯣꯡꯗꯨꯅ ꯏꯔꯣꯏ ꯂꯥꯕ ꯑꯆꯧꯕ ꯑꯃꯅ ꯃꯥꯡꯗ ꯆꯤꯡꯗꯨꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯏ ꯅꯤꯡꯊꯧ ꯅꯠꯇꯅ ꯀꯅꯥꯃꯠꯇꯅ ꯀꯥꯡꯀꯣꯠ ꯍꯥꯏꯕ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯉꯝꯁꯨ ꯉꯝꯅꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯀꯣꯜ ꯂꯤꯛ ꯐꯦꯡꯅꯕ ꯂꯩꯇꯦ ꯄꯥꯠ ꯑꯣꯏ ꯂꯧꯕꯨꯛ ꯑꯣꯏ ꯇꯧꯕ ꯀꯕꯣꯀꯪ ꯀꯣꯝꯄ꯭ꯔꯦꯛ ꯍꯩꯀꯛ ꯊꯔꯣ ꯊꯝꯕꯥꯜ ꯃꯈꯜꯒꯤ ꯄꯥꯝꯕꯤꯁꯤꯡ ꯍꯧꯐꯝ ꯑꯣꯏꯔꯤꯕ ꯏꯄꯥꯛ ꯑꯗꯨꯅ ꯑꯅꯛ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯂꯩꯔꯛ ꯈꯨꯟꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒ ꯌꯥꯝꯅ ꯂꯥꯞꯅꯩ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯈꯨꯜ 53ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛ ꯈꯨꯜ ꯑꯁꯤ ꯀꯌꯥ ꯈꯪꯅꯗꯦ ꯂꯩꯔꯛ 18ꯀꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨꯗꯤ ꯄꯨꯊꯕꯤ ꯈꯨꯜ ꯉꯥꯈꯣꯡ ꯈꯨꯜ ꯁꯨꯝꯖꯤꯠ ꯈꯨꯜ ꯍꯩꯊꯨꯝ ꯈꯨꯜ ꯍꯦꯂꯣꯏ ꯈꯨꯜ ꯉꯀ꯭ꯔꯥ ꯈꯨꯜ ꯋꯥꯟꯊꯕꯤ ꯈꯨꯜ ꯆꯥꯛ ꯈꯨꯜ ꯂꯥꯏꯔꯦꯟ ꯈꯨꯜ ꯁꯔꯣꯏ ꯈꯨꯜ ꯑꯁꯤ ꯈꯨꯜ ꯚꯨꯠꯀꯣꯜ ꯈꯨꯜ ꯆꯥꯛꯍꯧ ꯈꯨꯜ ꯏꯔꯣꯏ ꯈꯨꯜ ꯂꯥꯏꯑꯣꯛ ꯈꯨꯜ ꯅꯥꯎꯌꯦꯛ ꯈꯨꯜ ꯁꯥꯔꯝ ꯈꯨꯜ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯂꯩꯔꯛ ꯈꯨꯜ ꯑꯁꯤꯅꯤ ꯈꯨꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯕꯛ ꯊꯧꯔꯝ ꯂꯩ ꯂꯩꯔꯛ ꯈꯨꯟꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯔꯛ ꯑꯃꯃꯝ ꯂꯩꯕꯒꯨꯝ ꯁꯝꯂꯞꯅ ꯇꯦꯟꯅ ꯍꯥꯏꯔꯕꯗ ꯑꯇꯣꯡꯕ ꯃꯐꯝꯗ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯑꯀꯨꯠꯄ ꯃꯐꯝ ꯊꯤꯔꯒ ꯌꯨꯝ ꯁꯥꯕ ꯈꯨꯜ ꯄꯨꯊꯕꯤ ꯈꯨꯜꯅꯤ ꯑꯇꯣꯡꯕꯗ ꯍꯦꯛ ꯁꯥꯕꯗ ꯃꯊꯟꯇ ꯏꯃꯨꯡ ꯍꯨꯞꯅ ꯌꯨꯝꯗꯨꯒ ꯀꯣꯟꯅꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯗꯨꯅ ꯊꯤꯕ ꯈꯪꯗꯕꯤꯅꯤ ꯃꯗꯨꯗꯒꯤ ꯃꯤꯁꯤꯡꯗꯨꯅ ꯈꯪꯅꯔꯛꯇꯨꯅ ꯑꯀꯨꯠꯄꯗ ꯌꯨꯝ ꯁꯥꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯒꯤ ꯄꯨꯊꯕꯤ ꯈꯨꯜ ꯍꯥꯏꯅ ꯀꯧꯅꯈꯤꯕꯅꯤ ꯉꯥꯈꯣꯡ ꯈꯨꯜꯒꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯉꯥꯈꯣꯡ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯃ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤ ꯉꯥꯈꯣꯡ ꯀꯣꯝ ꯑꯃ ꯂꯩꯍꯧꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯐꯃꯨꯡ ꯐꯥꯅꯨꯡ ꯉꯥ ꯃꯅꯝ ꯉꯥꯛꯇꯅ ꯇꯧꯐꯝ ꯈꯪꯕ ꯅꯠꯇꯦ ꯉꯥꯍꯤꯡ ꯆꯥꯍꯤꯡ ꯉꯥꯒꯤ ꯃꯅꯝꯅ ꯁꯣꯔ ꯍꯣꯟꯕꯗ ꯁꯤꯒꯦ ꯇꯧꯕꯤꯅꯤ ꯌꯨꯝꯊꯣꯡꯒꯤ ꯉꯥꯒꯤ ꯀꯣꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯉꯥꯈꯣꯡ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ ꯁꯨꯝꯖꯤꯠ ꯈꯨꯜꯅ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯈꯥ ꯊꯪꯕ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯊꯥꯗꯕ ꯌꯥꯗꯕꯅꯤ ꯁꯨꯝꯖꯤꯠ ꯄꯥꯝꯕꯤ ꯑꯃ ꯃꯈꯥ ꯊꯪꯕꯗ ꯊꯥꯍꯧꯗ꯭ꯔꯕꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯎꯅꯥ ꯋꯥꯅꯥ ꯎꯐꯨꯜ ꯋꯥꯏꯐꯨꯜꯅ ꯏꯃꯨꯡ ꯌꯧꯅ ꯃꯔꯦꯞ ꯊꯨꯝꯅ ꯁꯤꯠꯆꯤꯜꯂꯛꯄꯤꯅꯤ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯃꯨꯡ ꯑꯃꯒꯤ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯃ ꯇꯨꯂꯁꯤꯕꯣꯡꯗ ꯍꯧꯍꯟꯕꯒꯨꯝ ꯃꯇꯝꯗꯨꯗ ꯁꯨꯝꯖꯤꯠ ꯄꯥꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯊꯥꯗꯕ ꯌꯥꯗꯦ꯫ ꯁꯨꯝꯖꯤꯠ ꯈꯨꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯔꯨ ꯇꯅꯥꯟꯕ ꯈꯨꯜꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ꯫ ꯍꯩꯊꯨꯝ ꯈꯨꯜꯅ ꯈꯨꯜꯗꯨꯗ ꯍꯧꯕ ꯍꯩ ꯃꯈꯜ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯅ ꯊꯨꯝꯕꯤꯅꯤ꯫ ꯍꯦꯂꯣꯏ ꯈꯨꯜꯅ ꯍꯦꯂꯣꯏ ꯊꯣꯛꯐꯝꯅꯤ, ꯍꯦꯂꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯨꯗ ꯂꯩꯕ ꯅꯠꯇꯕ ꯑꯃꯒꯗꯤ ꯍꯦꯂꯣꯏꯒ ꯎꯅꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯉꯀ꯭ꯔꯥ ꯈꯨꯜ ꯑꯁꯤꯅ ꯈꯨꯜꯗꯨꯗ ꯂꯩꯕ ꯄꯥꯠ ꯀꯣꯝ ꯄꯨꯝꯅꯃꯛꯇ ꯉꯀ꯭ꯔꯥ ꯍꯥꯏꯕ ꯉꯥꯁꯤ ꯅꯠꯇꯕ ꯉꯥ ꯑꯃꯠꯇ ꯂꯩꯇꯕꯤꯅꯤ꯫ ꯋꯥꯟꯊꯕꯤ ꯈꯨꯜꯁꯤꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯈꯨꯜꯁꯤꯗꯕꯨ ꯆꯪꯂꯨꯔꯕꯗꯤ ꯍꯦꯛꯇ ꯋꯥꯟꯊꯕꯤꯅꯤ꯫ ꯉꯥꯆꯛ ꯈꯨꯜꯁꯤꯅ ꯉꯥꯃꯨ ꯉꯥꯆꯛ ꯊꯥꯕꯒꯨꯝ ꯈꯨꯜꯗꯨꯒꯤ ꯌꯨꯝꯁꯥꯁꯤꯡ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯃꯔꯤ ꯁꯝꯅꯅ ꯁꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯣꯉꯥꯟꯅ ꯍꯦꯛ ꯌꯨꯝ ꯑꯃꯒ ꯁꯝꯅꯗꯅ ꯁꯥꯔꯨꯕꯗ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯇꯨꯝꯅ ꯁꯤꯕꯤꯅꯤ꯫ ꯉꯥꯆꯛ ꯈꯨꯜꯗꯤ ꯁꯥꯏꯖꯟ ꯑꯃꯗꯒꯤ ꯁꯥꯏꯖꯟ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯃꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯅ ꯌꯨꯝꯁꯤꯡꯗꯨ ꯁꯥꯏ꯫ ꯑꯗꯨꯒ ꯉꯥꯆꯛ ꯈꯨꯜ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯊꯪꯗ ꯂꯥꯏꯔꯦꯟ ꯈꯨꯜ ꯂꯥꯛꯂꯤ꯫ ꯈꯨꯜ ꯑꯁꯤꯅ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤ꯫ ꯂꯥꯏꯔꯦꯟꯗꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡ ꯇꯦꯟ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯨꯔꯕꯁꯨ ꯐꯨꯝꯖꯤꯜꯂꯨꯔꯕꯁꯨ ꯅꯣꯡ ꯍꯦꯛꯇ ꯉꯥꯟꯕꯒ ꯍꯥꯟꯅꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯤ ꯃꯇꯨꯝ ꯑꯃ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯃꯅꯤ ꯃꯇꯨꯝꯗꯨ ꯊꯦꯡꯅꯕ ꯌꯥꯎꯕ ꯀꯥꯡꯕꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯋꯥꯠꯇ ꯄꯥꯗ ꯑꯣꯏ ꯍꯥꯏꯅꯩ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯟꯅ ꯃꯥꯒꯤ ꯖꯒꯥꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯧꯗꯕꯗꯒꯤ ꯂꯥꯏꯔꯦꯟ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯈꯤ ꯍꯥꯏꯔꯤ꯫ ꯁꯔꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯁꯔꯣꯏ ꯍꯥꯏꯕꯁꯤ ꯂꯥꯏ ꯐꯠꯇꯕ ꯂꯥꯏ ꯀꯥꯡꯕꯨꯅꯤ꯫ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯁꯨꯛꯅꯥ ꯅꯥꯗꯅ ꯍꯦꯛꯇ ꯁꯤꯕꯤꯅꯤ꯫ ꯁꯔꯣꯏꯅ ꯌꯥꯆꯪꯕꯗ ꯂꯥꯏ ꯊꯥꯎꯃꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯙꯨꯞ ꯊꯥꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯌꯥꯆꯪꯕꯒꯤ ꯙꯨꯞ ꯍꯦꯛ ꯀꯠꯄꯗꯒꯤꯗꯤ ꯁꯔꯣꯏ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ꯫ ꯙꯨꯞꯄꯨ ꯀꯠꯈ꯭ꯔꯕ ꯅꯨꯃꯤꯠꯇꯨꯃꯒꯤ ꯁꯔꯣꯏ ꯂꯥꯛꯂꯔꯣꯏ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯝꯕ ꯏꯃꯨꯡꯅ ꯙꯨꯞ ꯀꯠꯇ꯭ꯔꯤꯕꯒꯦ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯃꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯗꯕꯒꯤ ꯉꯥꯏꯔꯤꯕ ꯁꯔꯣꯏ ꯈꯨꯜꯅꯤ꯫ ꯑꯁꯤ ꯈꯨꯜ ꯑꯁꯤꯅ ꯑꯁꯤ ꯍꯩꯕꯣꯡ ꯆꯥꯕ ꯌꯥꯗꯕ ꯈꯨꯜꯅꯤ꯫ ꯍꯩꯕꯣꯡ ꯑꯁꯤꯕꯨ ꯍꯦꯛ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯆꯥꯔꯨꯕꯗ ꯃꯤꯗꯨ ꯑꯗꯨꯝ ꯁꯤꯔꯦ꯫ ꯑꯁꯤꯕꯒꯤ ꯆꯥꯅꯕ ꯍꯩꯕꯣꯡ ꯑꯗꯨ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕꯅ ꯆꯥꯔꯨꯔꯕꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯁꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯜꯗꯨ ꯑꯁꯤ ꯍꯩꯕꯣꯡ ꯍꯧꯔꯛꯄ ꯎꯔꯕꯗꯤ ꯍꯦꯛꯇ ꯌꯥꯟꯊꯠꯅꯕꯤꯅꯤ꯫ ꯚꯨꯠꯀꯤ ꯈꯨꯜꯅ ꯃꯃꯥꯡꯉꯩꯒꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯑꯃꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯇꯧꯗꯨꯅ ꯚꯨꯠ ꯁꯥꯟꯅꯔꯒ ꯚꯨꯠꯁꯤꯡꯗ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯕ ꯈꯨꯜꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯔꯗꯨꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯚꯨꯠꯁꯤꯡꯗꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤ ꯆꯤꯛꯂꯕ ꯀꯥꯟꯗ ꯃꯊꯤ ꯍꯦꯛ ꯐꯣꯡꯗꯨꯅ ꯚꯨꯠ ꯃꯌꯥꯝ ꯊꯣꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯗꯨꯒꯤ ꯃꯤꯁꯤꯡꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪ ꯇꯧꯔꯕ, ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯑꯃꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗꯦ꯫ ꯆꯥꯍꯧ ꯈꯨꯜꯗꯤ ꯌꯥꯝꯅ ꯐꯕ ꯈꯨꯜꯅꯤ꯫ ꯆꯥꯍꯧ ꯅꯠꯇꯕ ꯐꯧ ꯑꯃꯠꯇ ꯊꯥꯕ ꯌꯥꯗꯦ꯫ ꯐꯧꯍꯥꯝ ꯂꯣꯏꯅ ꯁꯥꯠꯂꯒ ꯃꯍꯩ ꯂꯣꯛꯇꯦ꯫ ꯆꯥꯍꯧ ꯑꯁꯤꯅ ꯈꯨꯜꯗꯨꯒꯤ ꯐꯧꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯍꯧ ꯍꯥꯏꯗꯨꯅ ꯆꯥꯅꯔꯤꯕꯁꯤ ꯆꯥꯍꯧ ꯈꯨꯜꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯐꯧꯗꯤ ꯑꯗꯨꯗꯒꯤ ꯍꯨꯟꯅꯗꯨꯅ ꯆꯥꯍꯧ ꯆꯥꯛ ꯆꯥꯅꯔꯤ꯫ ꯏꯔꯣꯏ ꯈꯨꯜꯗ ꯏꯔꯣꯏ ꯍꯥꯏꯕ ꯁꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯤꯡꯕ ꯉꯝꯗꯦ꯫ ꯁꯟ ꯑꯣꯏꯔꯦ ꯁꯤꯔꯦ, ꯍꯥꯃꯦꯡ ꯑꯣꯏꯔꯦ ꯁꯤꯔꯦ, ꯍꯨꯏ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗꯦ꯫ ꯏꯔꯣꯏ ꯅꯠꯇꯕ ꯑꯃꯠꯇ ꯄꯨꯟꯁꯤꯕ ꯉꯝꯗꯕ ꯈꯨꯜꯅꯤ ꯏꯔꯣꯏ ꯈꯨꯜ꯫ ꯂꯥꯏꯑꯣꯛ ꯈꯨꯜꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯏꯁꯣꯔ ꯃꯥꯕꯨ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯔꯨꯕ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯁꯍꯨꯝ ꯐꯪꯂꯕ ꯈꯨꯗꯛꯇ ꯁꯤ꯫ ꯅꯥꯎꯌꯦꯛ ꯈꯨꯜꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯤꯔꯣꯜꯂꯕ, ꯃꯆꯥ ꯄꯣꯛꯄ ꯅꯥꯎꯌꯦꯛꯄ ꯉꯝꯗ꯭ꯔꯕ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒ ꯅꯥꯎꯌꯦꯛ ꯄꯤꯔꯛꯏ꯫ ꯃꯆꯥ ꯂꯥꯏꯅ ꯄꯣꯛꯏ꯫ ꯁꯥꯔꯝ ꯈꯨꯜ ꯑꯁꯤꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯖꯤꯕ ꯀꯌꯥꯅ ꯈꯨꯜꯁꯤꯒꯤ ꯃꯌꯥꯏꯗ ꯐꯥꯎꯗꯨꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯁꯥꯔꯝ ꯈꯨꯜ ꯀꯧꯏ꯫ ꯁꯥꯔꯝ ꯂꯝꯕꯤ ꯑꯗꯨ ꯊꯠꯅ ꯌꯨꯝ ꯁꯥꯕ, ꯁꯝꯕꯟ ꯈꯥꯕ ꯌꯥꯗꯦ꯫ ꯍꯦꯛ ꯁꯥꯔꯨꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯄꯨ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯟꯈꯠꯇꯨꯅ ꯁꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ 53 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛ ꯈꯨꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ, ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯕ, ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯈꯨꯜꯅꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯁꯥꯡꯂ ꯁꯥꯡꯂꯕ ꯂꯩꯔꯛ ꯑꯃꯃꯝ ꯂꯩꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫
ꯂꯩꯔꯛ ꯈꯨꯜꯒꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯕꯗ ꯈꯨꯜ ꯑꯃꯒꯒꯤ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯅꯤꯡꯊꯧ ꯅꯠꯇꯅ ꯈꯨꯟꯖꯥ ꯑꯃꯠꯇꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥ ꯑꯃꯠꯇꯅ ꯆꯪꯕ ꯌꯥꯔꯝꯗꯦ꯫ ꯀꯅꯥꯅꯁꯨ ꯄꯥꯠ ꯑꯗꯨ ꯂꯩꯔꯤ ꯌꯦꯡꯂꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯅꯗꯦ꯫ ꯃꯍꯧꯁꯥꯗꯒꯤ ꯇꯧꯅꯔꯛꯇ꯭ꯔꯕꯅꯤꯅ ꯀꯅꯥꯃꯠꯇ ꯅꯤꯡꯁꯤꯡꯅꯗꯦ꯫ ꯂꯩꯔꯛ ꯈꯨꯜꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯀꯤꯊꯨꯝ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯃꯃꯥ ꯃꯄꯥꯅ ꯀꯤꯊꯨꯝ ꯄꯨꯏ ꯍꯥꯏꯗꯨꯅ ꯀꯤꯊꯨꯝ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯃꯥꯅ ꯉꯥꯡꯕꯗ ꯑꯣꯏꯗꯕꯇ ꯃꯥꯟꯕ, ꯆꯨꯝꯗꯤ ꯍꯦꯛꯇ ꯆꯨꯝꯂꯝꯕ, ꯃꯥꯅꯕꯨ ꯉꯥꯡꯂꯕ ꯍꯥꯏꯔꯕ ꯀꯔꯤꯅꯣ ꯑꯃ ꯈꯪꯂꯒ ꯍꯥꯏꯕꯒꯨꯝ ꯂꯧꯅꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯤꯊꯨꯝ ꯄꯨꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯀꯤꯊꯨꯝꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯥꯒꯤ ꯈꯨꯜꯗꯨꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯌꯨꯝꯗꯨꯗ ꯂꯩꯕ ꯈꯪꯍꯥꯏꯒ ꯅꯨꯡꯇꯤꯒꯤ ꯀꯣꯏꯕ ꯈꯣꯠꯄ ꯍꯦꯛ ꯍꯦꯛ ꯆꯠꯃꯤꯟꯅꯩ꯫ ꯀꯤꯊꯨꯝꯗꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯒ ꯈꯪꯍꯥꯏꯗꯤ ꯃꯤ ꯂꯥꯏ ꯀꯤꯕꯤꯕ ꯅꯠꯇꯦ꯫ ꯈꯪꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯤꯊꯨꯝꯗ ꯀꯤꯍꯜꯂꯤ꯫ ꯈꯪꯍꯥꯏꯅ ꯍꯥꯏꯔꯛꯏ, "ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯇꯜꯂꯤ꯫ ꯅꯪꯅ ꯀꯤꯕꯗꯨ ꯎꯔꯒ ꯀꯤꯒꯟꯗꯕ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯍꯜꯂꯤ"꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯤꯒꯟꯗꯕ ꯅꯪ ꯑꯗꯨꯝ ꯀꯤꯔꯨꯅꯨ꯫ ꯀꯤꯒꯟꯕ ꯑꯩꯅ ꯀꯤꯔꯁꯨ ꯏꯇꯥꯎ ꯌꯥꯎꯔꯤꯉꯩꯗꯗꯤ ꯀꯤꯅ ꯀꯤꯅ ꯀꯤꯕꯤꯗꯦ ꯑꯩꯗꯤ"꯫ ꯈꯪꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯣꯠ ꯄ꯭ꯔꯦꯛ, ꯎꯅꯥ ꯃꯈꯣꯟ, ꯎꯁꯥ ꯃꯈꯣꯟ ꯇꯥꯕ ꯌꯥꯗꯦ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯩꯅ ꯑꯣꯏꯅ ꯈꯪꯉꯤ, ꯇꯜꯂꯤ ꯅꯪꯁꯦ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤ, ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯅꯪꯒ ꯆꯠꯃꯤꯟꯅꯒꯗꯕ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ"꯫ ꯀꯤꯊꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ, "ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯅꯣ? ꯃꯈꯣꯟꯗꯨ ꯀꯔꯤꯒꯤ ꯃꯥꯜꯂꯤ? ꯍꯥꯟꯅ ꯍꯥꯏꯍꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯕꯅꯤꯗ"꯫ ꯈꯪꯍꯥꯏꯅ, "ꯀꯔꯤ ꯀꯥꯟꯅꯔꯤꯕ? ꯑꯩꯕꯨ ꯀꯤꯍꯟꯅꯕ"꯫ ꯀꯤꯊꯨꯝꯅ, "ꯑꯩꯅ ꯏꯇꯥꯎꯗ ꯀꯤꯍꯜꯂꯕꯗꯤ ꯏꯇꯥꯎꯅ ꯆꯦꯛꯁꯤꯟꯅ ꯆꯠꯅꯕꯅꯤ꯫ ꯀꯤꯕꯤꯗꯦ ꯀꯤꯕꯤꯗꯦ ꯍꯥꯏꯅ ꯊꯧ ꯁꯥꯗꯕ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦꯀꯣ"꯫ ꯈꯪꯍꯥꯏꯅ, "ꯃꯗꯨꯗꯤ ꯅꯪꯅ ꯀꯤꯃꯟꯕꯗꯩ ꯊꯣꯛꯂꯤꯅꯤ꯫ ꯍꯥꯏꯁ ꯏꯇꯥꯎ, ꯆꯦꯜꯂꯁꯤ ꯑꯥꯗꯒꯤꯁꯦ" ꯍꯥꯏꯅ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯀꯤꯔ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄ ꯇꯥꯕꯅꯤ꯫ "ꯏꯇꯥꯎ, ꯑꯩꯁꯦ ꯄꯥꯕꯒ ꯏꯃꯥꯒꯅꯁꯨ ꯌꯥꯝ ꯀꯤꯃꯜꯂꯤ꯫ ꯅꯊꯤꯕꯣꯡ ꯌꯥꯝ ꯆꯥꯎ, ꯃꯤ ꯑꯣꯏꯔꯔꯣꯏ, ꯊꯥꯎꯃꯩ ꯄꯣꯗꯣꯟ ꯃꯔꯨꯝꯗꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕꯅꯤ"꯫ ꯈꯪꯍꯥꯏꯅ, "ꯀꯤꯕꯁꯦ ꯋꯥꯈꯟꯗꯩ ꯊꯣꯛꯄꯅꯤ, ꯀꯔꯤꯃꯠꯇ ꯈꯟꯖꯤꯟꯗ꯭ꯔꯕ ꯀꯔꯤꯁꯨ ꯀꯤꯔꯣꯏ꯫ ꯑꯩꯅ ꯀꯤꯔꯤꯗꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯈꯛꯇꯅꯤ"꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ, "ꯏꯇꯥꯎ, ꯅꯪꯗꯤ ꯚꯨꯠꯀꯤ ꯈꯨꯜꯗ ꯆꯠꯄ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯚꯨꯠꯅ ꯄꯩꯕꯤꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯗꯨꯒ ꯚꯨꯠꯀꯤ ꯈꯨꯜꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ"꯫ ꯈꯪꯍꯥꯏꯅ, "ꯃꯗꯨꯒꯤ ꯈꯨꯜꯗꯨꯗ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤꯡ ꯐꯥꯎꯕ ꯇꯥꯕꯗ ꯍꯩꯅꯗꯦ꯫ ꯃꯗꯨꯒꯤ ꯈꯨꯜꯗꯨꯕꯨ ꯚꯨꯠ ꯉꯥꯛꯇ ꯂꯩꯕꯖꯥꯠꯂꯣ"꯫ ꯀꯤꯊꯨꯝꯅ, "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯃꯃꯥꯡꯉꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥ ꯍꯧꯈ꯭ꯔꯕꯅꯤ꯫ ꯊꯥꯏꯅ ꯚꯨꯠ ꯃꯀꯣꯟ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯚꯨꯠꯀꯤ ꯈꯨꯜ ꯍꯥꯏꯅ ꯈꯪꯅꯈꯤꯕꯩ ꯋꯥꯅꯤ"꯫ ꯈꯪꯍꯥꯏꯅ, "ꯏꯇꯥꯎ, ꯅꯪꯗꯤ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ, ꯚꯨꯠꯇꯤ ꯀꯤꯗ꯭ꯔꯣ"꯫ ꯀꯤꯊꯨꯝꯅ, "ꯚꯥꯏ, ꯑꯩ ꯃꯥꯡ ꯊꯥꯒꯦ"꯫ ꯃꯥꯡꯗ ꯆꯠꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯈꯪꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏ, "ꯑꯁ, ꯆꯞ ꯃꯥꯟꯅꯅ ꯂꯦꯡꯒꯣꯟꯅꯔꯒ ꯆꯠꯁꯤꯕ꯫ ꯃꯥꯡꯗ ꯆꯠꯈꯠꯈꯤꯅꯣ, ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒ ꯑꯩꯒꯗꯅꯦ, ꯅꯪꯅ ꯃꯥꯡꯗ ꯆꯠꯈ꯭ꯔꯦ, ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯉꯥꯏꯈꯣ ꯋꯥꯅꯤ, ꯂꯦꯡꯒꯣꯟꯅꯁꯦ"꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯦ, "ꯌꯥꯝꯅ ꯀꯤꯒꯟꯗꯗꯥꯏꯅꯦ? ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯀꯤꯕꯤꯗꯦ ꯀꯤꯕꯤꯗꯦ ꯍꯥꯏꯔꯤꯗꯨꯗꯤ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤꯗꯅ. ꯑꯩꯅ ꯈꯔ ꯀꯤꯒꯟꯕꯁꯤꯗ ꯀꯤꯕꯤꯗꯦ ꯍꯥꯏꯕ ꯑꯣꯏꯔꯦ. ꯑꯀꯟ ꯑꯔꯤꯡ ꯍꯦꯛ ꯁꯥꯗꯅ ꯈꯪꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯀꯤꯕꯗꯤ ꯀꯤꯗꯦꯗ, ꯚꯨꯠ ꯈꯛꯇꯅꯤ ꯑꯩꯅ ꯍꯩꯅꯗꯕ, ꯑꯇꯩꯗꯤ ꯁꯨꯡꯀꯤ ꯀꯤꯕꯤꯗꯦ"꯫ ꯀꯤꯊꯨꯝꯅ, "ꯑꯩꯅ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇꯕꯅꯤ, ꯑꯩꯗꯤ ꯚꯨꯠꯀ ꯇꯤꯟꯅꯕ ꯃꯤꯅꯦ, ꯀꯧꯔꯣ ꯍꯧꯖꯤꯛ"꯫ ꯈꯪꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯂꯦꯡꯖꯨꯝ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ, "ꯏꯇꯥꯎ, ꯆꯞ ꯃꯥꯟꯅꯅ ꯆꯠꯁꯦ, ꯂꯦꯡꯒꯣꯟꯃꯤꯟꯅꯁꯦ"꯫ ꯀꯤꯊꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯉꯛꯁꯝꯗ ꯑꯄꯣꯝꯕ ꯂꯩꯕꯅꯤ, ꯀꯣꯜꯂꯛꯀꯅꯨ, ꯌꯥꯝ ꯅꯥꯔꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯁꯦ"꯫ ꯃꯈꯨꯠ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯗꯨ ꯋꯥ ꯂꯥꯟꯒ ꯑꯝꯇ ꯉꯥꯡꯅꯗꯦ꯫ ꯁꯨꯝ ꯆꯠꯂꯤ, ꯈꯪꯍꯧꯗꯅ ꯁꯣꯔꯣ ꯁꯔꯥ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯋꯥꯄꯟ ꯃꯈꯣꯡꯗꯒꯤ ꯇꯥꯏ꯫ ꯀꯤꯊꯨꯝꯅ ꯍꯥꯏꯔꯦ, "ꯇꯨꯡꯏꯟꯅꯔꯛꯂ ꯃꯥꯜꯂꯦ"꯫ ꯈꯪꯍꯥꯏꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯤꯊꯨꯝꯒꯤ ꯃꯇꯧꯗꯨꯗ ꯈꯪꯍꯥꯏꯗꯨ ꯀꯤꯔꯝꯗꯕꯗꯨ ꯀꯤꯔꯛꯏ꯫ ꯈꯪꯍꯥꯏꯅ, "ꯀꯣꯟꯁꯤꯜꯂꯛꯀꯅꯨ ꯏꯇꯥꯎ, ꯃꯥꯡꯅ ꯁꯧꯕꯅꯦ, ꯎꯆꯤꯅ ꯎꯅꯥ ꯃꯔꯛꯇ ꯆꯠꯄꯅꯤꯕ"꯫ ꯀꯤꯊꯨꯝ, "ꯎꯆꯤ ꯅꯠꯇꯦ ꯏꯇꯥꯎ, ꯚꯨꯠꯀꯤ ꯈꯣꯡꯊꯥꯡ ꯃꯥꯜꯂꯤ"꯫ ꯚꯨꯠ ꯄꯜꯂꯛꯄꯗ ꯈꯪꯍꯥꯏꯗꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯀꯤꯊꯨꯝꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯀꯣꯟꯁꯤꯟꯅꯕꯗ ꯈꯣꯡ ꯊꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯀꯣꯟꯁꯤꯟꯅꯔꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯟ ꯑꯃ ꯇꯞꯅ ꯊꯣꯔꯛꯏ ꯋꯥꯔꯛꯇꯒꯤ꯫ ꯈꯪꯍꯥꯏ, "ꯁꯟ ꯑꯣꯏꯔ ꯃꯥꯅꯦ, ꯁꯟꯅꯤꯁꯦ ꯊꯥꯗꯣꯛꯑꯣ"꯫ ꯁꯟꯗꯕꯨ ꯍꯦꯛ ꯀꯤꯔꯗꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ, ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ꯫ ꯀꯤꯊꯨꯝꯅ, "ꯉꯁꯥꯏ ꯃꯈꯩ ꯁꯟꯅꯤ ꯈꯪꯕ꯭ꯔꯣ? ꯁꯣꯠ ꯕ꯭ꯔꯦꯛ ꯇꯧꯔꯛꯄꯗꯨꯗ ꯑꯩꯗꯤ ꯚꯨꯠꯀꯤ ꯈꯣꯡꯖꯥꯎꯗꯨꯅ ꯊꯥꯡꯂꯛꯄꯒꯤ ꯃꯈꯣꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ"꯫ ꯈꯪꯍꯥꯏꯅ ꯑꯃꯨꯛ ꯀꯧꯅ ꯀꯧꯅ, "ꯑꯩꯗꯤ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦꯗ"꯫
ꯏꯇꯥꯎꯗꯤ ꯚꯨꯠꯀ ꯇꯤꯟꯅꯩ ꯍꯥꯏꯔꯤꯗꯨꯗꯤ? ꯀꯤꯊꯨꯝꯅ ꯇꯤꯟꯅꯕꯨꯗꯤ ꯇꯤꯟꯅꯩ ꯑꯗꯣ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯈꯪꯍꯥꯏꯒꯤ ꯂꯩꯔꯛ ꯃꯄꯥ ꯌꯧꯔꯛꯇꯨꯅ ꯈꯪꯍꯥꯏꯅ "ꯏꯇꯥꯎ ꯑꯩ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯁꯤ"꯫ ꯀꯤꯊꯨꯝ ꯃꯇꯣꯝꯇ ꯂꯥꯛꯂꯦ, ꯃꯁꯥꯗꯨ ꯀꯤꯕꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯌꯦꯡꯏ, ꯀꯝꯂꯥꯛ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯦ, ꯃꯤꯈꯣꯟꯁꯨ ꯇꯥꯗ꯭ꯔꯦ꯫ ꯀꯤꯅ ꯂꯥꯛꯄꯗꯨꯅ ꯀꯤꯊꯨꯝꯒꯤ ꯂꯩꯔꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯧꯔꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ, ꯂꯩꯔꯛꯇꯨꯅ ꯁꯥꯡꯕꯅꯤ, ꯃꯌꯨꯝꯗ ꯆꯪꯗꯕꯗꯤ ꯌꯥꯗꯦ꯫ ꯃꯃꯤꯠ ꯖꯦꯖꯦꯠ ꯎꯏꯁꯟꯗꯨꯅ, ꯃꯈꯣꯡ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯃꯤꯠ ꯎꯏꯁꯟꯕꯗꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯏ, ꯑꯃꯨꯛ ꯎꯏꯁꯜꯂꯤ, ꯃꯈꯣꯡ ꯊꯥꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯂꯩꯔꯛ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯅꯕ ꯇꯥꯏ꯫ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯊꯨꯝ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯏ꯫ ꯈꯔ ꯊꯥꯞꯇꯛꯅ ꯃꯤ ꯑꯅꯤ ꯇꯨꯡꯊ ꯃꯥꯡꯊ ꯐꯝꯕꯒꯨꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ? ꯑꯩꯒꯤ ꯃꯤꯠꯅꯔꯥ? ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯃꯁꯦꯟ ꯃꯔꯥꯡ ꯎꯕꯗ ꯑꯣꯏꯔ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯏ꯫ ꯃꯔꯨ ꯀꯣꯛꯄ ꯑꯅꯤ ꯍꯤꯛ ꯀꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ, ꯃꯁꯝꯁꯨ ꯍꯧꯗꯕ꯫ ꯃꯔꯨ ꯀꯣꯛꯄ ꯑꯃꯅ ꯃꯔꯨ ꯀꯣꯛꯄ ꯑꯃꯗ ꯍꯤꯛ ꯐꯥꯔꯤ꯫ ꯇꯣꯛ ꯇꯣꯛ ꯂꯥꯎꯅ ꯁꯤꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ꯫ ꯃꯁꯝ ꯍꯧꯗꯕ ꯑꯅꯤ ꯍꯤꯛ ꯀꯥꯏꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯃꯔꯨ ꯀꯣꯛꯄ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦ? ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯩꯕꯨ ꯇꯨꯡꯗ ꯍꯟꯗꯨꯅ ꯆꯦꯟꯁꯤꯔꯥ? ꯑꯩꯅ ꯆꯦꯜꯂꯒ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯆꯪꯗꯅ ꯀꯅꯥꯒꯤꯗ ꯆꯪꯂꯨꯗꯣꯏꯕ? ꯂꯩꯔꯛ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ? ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯏ, ꯃꯁꯛ ꯃꯅꯥ ꯈꯪꯗꯦ꯫ ꯀꯥꯟꯅꯔꯔꯣꯏ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯃꯥꯡꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯁꯣꯏꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯇꯥꯎꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯒꯤ ꯗꯁꯥꯅꯤ꯫ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ, ꯍꯟꯗꯣꯛꯄꯁꯨ ꯉꯝꯗ꯫ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ, ꯇꯞꯅ ꯇꯞꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯒꯦ, ꯑꯗꯨꯒ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯜꯂꯨꯔꯒꯦ꯫ ꯇꯨꯡ ꯍꯟꯗꯨꯅ ꯀꯤꯊꯨꯝ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯦ꯫ ꯀꯟꯅ ꯆꯦꯟꯒꯗꯕꯁꯨ ꯃꯤꯔ ꯂꯥꯏꯔ ꯂꯩꯍꯧꯔꯤꯕ ꯑꯅꯤꯗꯨꯅ ꯇꯥꯔꯒ ꯇꯥꯟꯅꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯞꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯈꯨꯅꯤꯡ ꯀꯥꯡꯅ ꯀꯥꯡꯅ ꯆꯠꯂꯤ꯫ ꯂꯩꯔꯛ ꯑꯃꯒꯁꯨ ꯐꯅ ꯊꯥꯞꯅꯔꯤꯕꯅꯤ꯫ ꯂꯩꯔꯛ ꯃꯆꯤꯟꯗꯨ ꯌꯧꯗꯨꯅ ꯈꯣꯡꯊꯥꯡ ꯈꯔ ꯀꯜꯂꯞꯅ ꯊꯥꯡꯗꯨꯅ ꯌꯨꯝꯗꯨ ꯌꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯝꯕꯤꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯆꯠꯄ ꯇꯞꯊꯔꯦ꯫ ꯀꯤꯊꯨꯝꯒꯤ ꯂꯩꯔꯛꯇ ꯂꯩꯍꯧꯕ ꯃꯔꯨ ꯀꯣꯛꯄ ꯑꯅꯤꯗꯨ ꯍꯤꯛ ꯀꯥꯏꯅꯗꯨꯅ ꯑꯃꯨꯛ ꯂꯩꯕꯗꯨ ꯎꯔꯦ꯫ ꯏꯁ, ꯀꯔꯤꯅꯣ ꯑꯩꯕꯣ ꯉꯁꯤꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯊꯦꯡꯅꯗꯦ꯫ ꯉꯁꯤꯁꯤ ꯌꯥꯝ ꯊꯦꯡꯂꯖꯥꯠꯂꯣ? ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ? ꯑꯩꯕꯨ ꯂꯩꯔꯛ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯂꯨꯈꯤꯗ꯭ꯔꯥ? ꯂꯩꯔꯛ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ? ꯀꯥꯟꯅꯗꯦ, ꯏꯁꯥꯒꯤ ꯂꯩꯔꯛꯇ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯤꯅꯤ ꯂꯥꯏꯅꯦꯁꯨ ꯈꯪꯗꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯖꯁꯅꯨ꯫ ꯑꯩꯅ ꯀꯤꯃꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯤꯒꯤ ꯂꯩꯔꯛꯇ ꯑꯁꯨꯛ ꯊꯦꯡꯂꯕꯕꯨ ꯀꯔꯤ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯉꯥꯏꯔꯤꯕꯅꯣ? ꯀꯣꯟꯊꯣꯡ ꯆꯩ ꯍꯦꯛ ꯍꯦꯛ ꯃꯥꯡꯉꯤꯕꯗꯨ ꯃꯈꯣꯏ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯤꯅꯤ꯫ ꯁꯦꯔꯥ, ꯑꯩꯕꯨ ꯇꯟꯖꯥ ꯑꯁꯤ ꯌꯧꯔꯒꯕꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯒꯗꯕ ꯑꯩꯅ ꯂꯝꯕꯤꯗ ꯃꯁꯛ ꯃꯅꯥ ꯈꯪꯗꯅ ꯐꯝꯕ ꯑꯅꯤ ꯊꯦꯡꯅꯔꯒ ꯌꯨꯝꯗ ꯆꯪꯗꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯩꯁꯦ ꯄꯥꯡꯃꯟꯗꯦ꯫ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯁꯤꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯩꯔꯛꯇꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ, ꯐꯠ ꯍꯥꯏꯖꯤꯜꯂꯤ꯫ ꯂꯩꯗ ꯂꯩꯔꯝꯁꯅꯨ, ꯒꯝ ꯒꯝ ꯆꯠꯂꯤ꯫ ꯂꯩꯔꯛ ꯑꯃꯗꯨꯗ ꯂꯩꯍꯧꯔꯤꯕꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯅꯗꯨꯝ ꯐꯔꯦ, ꯂꯩꯕꯨ ꯂꯩꯇ꯭ꯔ ꯃꯥꯟꯅꯦ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯇꯥꯠ ꯇꯧꯔꯒ ꯂꯩꯔꯛ ꯑꯃꯗ ꯆꯪꯁꯤꯟꯅꯕꯗꯨꯗ ꯑꯩꯕꯨ ꯉꯥꯏꯗꯅ ꯈꯣꯠꯇꯅꯒꯁꯨ ꯇꯧꯔꯤꯅꯦ꯫ ꯑꯄꯪꯕ, ꯀꯔꯤꯒꯤꯅꯣ ꯑꯍꯤꯡ ꯑꯣꯏꯔꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯐꯤꯔꯣꯜ ꯃꯨꯟꯒꯦ ꯇꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯀꯤꯊꯨꯝ ꯊꯧꯅꯥ ꯂꯩꯅ ꯂꯩꯔꯛꯇꯨꯗ ꯆꯪꯂꯛꯂꯦ꯫ ꯂꯩꯕ ꯎꯗ꯭ꯔꯦ, ꯃꯌꯨꯝ ꯌꯧꯅ ꯆꯦꯟꯁꯤꯜꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯆꯦꯜꯂꯞ ꯇꯧꯔꯛꯏ꯫ ꯃꯤꯈꯣꯟ ꯇꯥꯔꯛꯏ꯫ ꯉꯁꯥꯏꯒꯤ ꯑꯅꯤꯗꯣ ꯃꯄꯣꯛ ꯀꯥꯏꯗꯅ ꯐꯝꯕ ꯎꯔꯦ꯫ ꯍꯧꯖꯤꯛꯇ ꯊꯧꯅꯥ ꯐꯔꯝꯕꯗꯨ ꯄꯨꯡꯄꯠ ꯄꯠꯊꯔꯦ꯫ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯆꯪꯁꯤꯜꯂꯒꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯅ ꯏꯇꯣꯝꯇ ꯄꯥꯈꯠꯇꯨꯅ ꯁꯤꯗꯣꯏꯔꯥ? ꯀꯤꯊꯨꯝꯅ ꯍꯥꯏꯔꯦ꯫ ꯀꯅꯥ ꯀꯅꯥꯅꯣ? ꯃꯤꯒꯤ ꯂꯩꯔꯛꯇ ꯑꯊꯦꯡꯕꯁꯤꯗ ꯂꯩꯔꯝꯃꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯅꯀꯣꯛꯇꯣ ꯍꯣꯒꯥꯏꯒꯦ꯫ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ, ꯆꯦꯟꯈꯤꯅꯕ ꯍꯥꯏꯗꯨꯅ꯫ ꯀꯤꯊꯨꯝꯅ, ꯍꯦ ꯍꯨꯔꯥꯟꯕ ꯑꯅꯤ, ꯂꯩꯔꯝꯃꯨ꯫ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤ꯫ ꯂꯥꯏ ꯍꯤꯡꯆꯥꯕꯅ ꯀꯤꯅꯔꯤꯕꯅꯤ꯫ ꯆꯦꯜꯍꯧꯔꯣ, ꯑꯩꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ ꯑꯅꯤꯗꯨ, ꯃꯥꯁꯨ ꯆꯪꯁꯤꯟꯕ ꯂꯦꯞꯇꯦ꯫ ꯀꯤꯕꯅꯁꯨ ꯃꯤꯍꯨꯟ ꯂꯣꯏꯅ ꯃꯄꯥꯟ ꯊꯣꯛꯈꯤꯗꯧꯔꯦ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯍꯥꯏ, ꯃꯥꯡꯈ꯭ꯔꯦꯅꯦ! ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯊꯣꯛꯏ꯫ ꯀꯧꯕꯤꯂꯥꯃꯨꯛ ꯋꯥꯡꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯆꯦꯡꯒꯥꯟ ꯆꯦꯡꯒꯨꯝꯅꯔꯦ꯫ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯃꯥꯡꯗ ꯃꯔꯨ ꯀꯣꯛꯄ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯋꯥꯡ ꯋꯥꯡꯈꯠꯈꯤ, ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ꯫
ꯃꯀ꯭ꯔꯥꯡꯗꯨ ꯂꯤꯠꯄ ꯌꯥꯔꯦ ꯋꯥꯡꯃꯟꯕꯗꯒꯤ ꯍꯧꯗꯨꯅ ꯆꯦꯜꯂꯒꯦ ꯈꯟꯗꯨꯅ ꯃꯀ꯭ꯔꯥꯡ ꯂꯤꯠꯇꯨꯅ ꯆꯦꯜꯂꯤ ꯃꯈꯨ ꯑꯅꯤꯅ ꯆꯞꯁꯤꯟꯗꯨꯅ ꯐꯥꯔꯦ ꯃꯀꯣꯛꯇꯨ ꯃꯈꯨ ꯑꯅꯤꯅ ꯀꯟꯅ ꯑꯁꯨꯝ ꯆꯞꯁꯤꯜꯂꯛꯏ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯉꯝꯗꯦ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯂꯦ ꯑꯁꯨꯝ ꯆꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯡ ꯐꯥꯎꯕ ꯆꯤꯠꯂꯦ ꯃꯈꯨꯠ ꯃꯁꯥ ꯈꯣꯠꯄꯅ ꯍꯛꯀꯤ ꯏꯁꯤꯡꯗꯣ ꯃꯈꯨꯠꯇ ꯈꯔ ꯆꯣꯡꯕ ꯇꯩꯕꯗꯨ ꯑꯋꯥꯡꯕꯗꯨꯒꯤ ꯃꯀꯂꯥꯛꯇ ꯊꯦꯡꯂ ꯃꯥꯅꯤ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯏꯁ ꯊꯨꯞꯄꯤꯍꯦ ꯊꯨꯞꯄꯤꯅꯦꯍꯦ ꯍꯥꯏꯗꯨꯅ ꯆꯦꯟꯅꯈꯤ ꯀꯤꯊꯨꯝꯅ ꯍꯛꯀꯤ ꯏꯁꯤꯡꯗꯨ ꯃꯆꯨꯝ ꯈꯔ ꯇꯩꯍꯧꯕꯗꯨ ꯈꯨꯠꯇ ꯇꯩꯔꯒ ꯇꯥꯟꯅꯕ ꯍꯧꯔꯦ ꯑꯃꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯅꯪꯒꯟꯗ ꯇꯥꯞ ꯊꯥꯕꯗ ꯁꯤꯔꯦ ꯆꯦꯜꯍꯧꯔꯣ ꯑꯊꯨꯞꯄꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯀꯤꯊꯨꯝꯗꯨ ꯃꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯅ ꯊꯅꯝꯕ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯐꯃꯨꯡꯗ ꯆꯪꯉꯤ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯨ ꯚꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯚꯨꯠꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒ ꯄꯜꯂꯨꯕ ꯌꯥꯗꯦ ꯆꯥꯅꯃꯛꯀꯤ ꯂꯥꯛꯏꯅꯦ ꯁꯤꯗꯤ ꯍꯛꯀꯤ ꯏꯁꯤꯡꯕꯨ ꯀꯤꯕ ꯍꯌꯦꯡꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯀꯣꯏꯕ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯤꯊꯨꯝꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯣꯝꯗ ꯌꯦꯡꯊꯣꯛꯏ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯅ ꯚꯨꯠ ꯑꯅꯤꯗꯨ ꯍꯤꯛ ꯀꯥꯏꯅꯔꯤ ꯉꯁꯤꯗꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯀꯤꯊꯨꯝꯅ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯎ ꯑꯩ ꯄꯥꯈꯣꯟ ꯁꯤꯒꯦ ꯉꯁꯤꯗꯤ ꯁꯦꯡꯂꯕ ꯍꯛꯀꯤ ꯏꯁꯤꯡꯅ ꯁꯦꯡꯅ ꯏꯔꯨꯖꯕꯤꯔꯒꯦ ꯀꯤꯊꯨꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯚꯨꯠ ꯑꯅꯤꯗꯣ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯚꯨꯠꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪ ꯅꯈꯧꯔꯤ ꯎꯇꯣꯡꯗꯣ ꯊꯗꯠꯀꯦ ꯂꯩꯔꯝꯃꯨ ꯅꯆꯤꯟ ꯊꯤꯕ ꯇꯥꯏꯕꯪ ꯃꯤ ꯅꯪꯒꯤ ꯑꯊꯨꯞꯄ ꯃꯍꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯔ ꯍꯩꯅꯗꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯚꯨꯠ ꯑꯩꯈꯣꯏꯕꯨ ꯁꯤꯍꯟꯕ ꯉꯝꯂꯣꯏ ꯚꯨꯠ ꯑꯅꯤꯗꯨ ꯍꯣꯠꯆꯤꯜꯂꯛꯏ ꯉꯁꯤꯗꯤ ꯇꯧꯔꯒꯦ ꯈꯨꯖꯣꯛ ꯆꯥꯏꯁꯤꯜꯂꯒ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯒꯦ ꯚꯨꯠ ꯑꯅꯤꯗꯨꯅ ꯇꯨꯡ ꯃꯥꯡ ꯂꯦꯞꯂꯒ ꯃꯈꯨ ꯃꯔꯤꯗꯨꯅ ꯀꯤꯊꯨꯝꯒꯤ ꯃꯀꯣꯛꯇꯨ ꯆꯞꯈꯥꯏꯕ ꯍꯧꯔꯛꯂꯤ ꯀꯤꯊꯨꯝꯅ ꯄꯥꯛꯊꯔꯒ ꯍꯛꯀꯤ ꯏꯁꯤꯡ ꯆꯥꯏꯅꯕ ꯀꯤꯁꯤ ꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯀꯣꯛꯇꯨ ꯚꯨꯠꯀꯤ ꯃꯈꯨ ꯃꯔꯤꯗꯨꯅ ꯆꯞꯈꯥꯏꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯚꯨꯠꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯋꯤ ꯇꯥꯏꯕꯪ ꯃꯤ ꯆꯤꯟꯊꯤꯕ ꯅꯪꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯄꯥꯈꯣꯟ ꯁꯤꯒꯦ ꯀꯥꯏꯅ ꯅꯀꯣꯛꯇꯨ ꯉꯁꯤꯗꯤ ꯕꯦꯁꯣꯟ ꯇꯥꯍꯜꯂꯒꯦ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯤꯊꯨꯝꯅ ꯍꯛꯀꯤ ꯏꯁꯤꯡꯗꯨ ꯆꯥꯏꯊꯣꯛꯀꯦ ꯇꯧꯕꯗ ꯁ꯭ꯋꯥ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯄꯥꯊꯣꯛꯇꯨꯅ ꯃꯥꯡꯈꯔꯦ ꯃꯆꯨꯝ ꯈꯔ ꯚꯨꯠꯀꯤ ꯃꯀꯂꯥꯛꯇ ꯆꯣꯡꯕꯗꯨꯅ ꯊꯨꯞꯄꯤ ꯍꯥꯏꯗꯨꯅ ꯈꯔ ꯍꯟꯗꯣꯛꯅꯈꯤ ꯀꯤꯊꯨꯝꯅ ꯏꯁꯤꯡ ꯑꯣꯏ ꯏ ꯑꯣꯏ ꯈꯨꯕꯥꯛꯇ ꯇꯩꯁꯤꯜꯂꯒ ꯚꯨꯠꯀꯤ ꯃꯀꯣꯛꯇ ꯕꯥꯛ ꯌꯩ ꯚꯨꯠꯀꯤ ꯂꯋꯥꯏ ꯍꯣꯇ꯭ꯔꯣꯡ ꯍꯣꯕꯒꯨꯝ ꯇꯧꯏ ꯍꯥꯏ ꯆꯩꯅꯥꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯦꯜꯂꯣ ꯆꯩꯅꯥ ꯐꯪꯂꯕꯗ ꯚꯨꯠ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯃꯅ ꯀꯤꯊꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯀꯗꯣꯝꯗ ꯆꯦꯟꯒꯗꯒꯦ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯀꯤꯊꯨꯝꯅ ꯅꯪ ꯑꯃ ꯆꯩꯅꯥ ꯐꯪꯗ꯭ꯔꯤ ꯉꯁꯤꯗꯤ ꯍꯥꯏꯅ ꯚꯨꯠꯀꯤ ꯃꯀꯣꯛꯇ ꯈꯨꯕꯥꯛꯅ ꯊꯥꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯚꯨꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯆꯦꯜꯂꯤ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯚꯨꯠꯀꯤ ꯃꯀꯣꯛꯇ ꯁꯦꯠ ꯊꯥꯏ ꯚꯨꯠꯇꯨ ꯊꯨꯞꯇꯨꯅ ꯋꯥꯟꯊꯒꯦ ꯇꯧꯏ ꯀꯣꯏꯅ ꯆꯦꯜꯂꯝꯕꯗꯒꯤ ꯂꯩꯔꯛꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯚꯨꯠ ꯂꯩꯔꯛ ꯈꯨꯜꯗ ꯂꯥꯛꯈꯤꯗꯦ ꯅꯣꯡꯃ ꯀꯤꯊꯨꯝꯒ ꯈꯪꯉꯥꯏꯒ ꯌꯥꯅꯗꯨꯅ ꯚꯨꯠꯀꯤ ꯈꯨꯟꯗ ꯀꯣꯏꯕ ꯂꯥꯛꯏ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯦ ꯚꯨꯠꯀꯤ ꯈꯨꯜ ꯌꯧꯒꯗꯧꯔꯦ ꯂꯝꯕꯤꯗ ꯀꯤꯊꯨꯝꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤ ꯚꯨꯠ ꯊꯣꯔꯛꯂꯣ ꯚꯨꯠ ꯅꯈꯣꯏ ꯑꯩꯒꯤ ꯄꯥꯈꯣꯟ ꯆꯠꯍꯟꯒꯦ ꯈꯪꯍꯥꯏꯅ ꯇꯨꯃꯤꯟꯅ ꯆꯠꯁꯤ ꯚꯨꯠꯀꯤ ꯈꯨꯟ ꯌꯧꯒꯗꯧꯔꯦ ꯏꯇꯥꯎ ꯚꯨꯠ ꯊꯦꯡꯅꯔꯕꯗꯤ ꯅꯪꯒ ꯂꯝꯕꯥ ꯊꯦꯡꯅꯧꯀꯣ ꯀꯤꯊꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯗ ꯆꯦꯟꯈꯤꯅꯨ ꯅꯪꯗ ꯀꯔꯤꯃꯠꯇ ꯁꯣꯛꯍꯜꯂꯣꯏ ꯚꯨꯠꯀꯤ ꯈꯨꯟꯖꯤꯟ ꯌꯧꯔꯦ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯈ꯭ꯔꯦ ꯈꯪꯍꯥꯏ ꯃꯁꯥꯗꯨ ꯀꯤꯕꯅ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯛꯂꯦ ꯀꯤꯊꯨꯝꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯦ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯍꯥꯏꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯦ ꯎ ꯑꯗꯨꯗꯤ ꯚꯨꯠꯅ ꯀꯥꯗꯨꯅ ꯁꯥꯟꯅꯕ ꯎ ꯑꯣꯏꯔꯝꯂꯦ ꯚꯨꯠ ꯑꯅꯤ ꯑꯍꯨꯝ ꯃꯤ ꯄꯨꯝꯕ ꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯎꯗꯨ ꯇꯝꯅ ꯂꯥꯛꯏ ꯎꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯅꯤ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯚꯨꯠ ꯁꯥꯎꯔꯦ ꯚꯨꯠꯀꯤ ꯈꯨꯟꯗ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟꯗ ꯂꯩꯕ ꯅꯈꯣꯏ ꯉꯛꯊꯤ ꯆꯞꯂꯒ ꯍꯥꯠꯂꯒꯦ ꯚꯨꯠꯁꯤꯡ ꯂꯥꯛꯄꯗꯨ ꯀꯤꯊꯨꯝꯗꯤ ꯎꯔꯦ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ ꯀꯤꯊꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯄꯥꯈꯪ ꯑꯅꯤ ꯑꯍꯨꯝꯁꯨ ꯀꯣꯏꯕ ꯂꯥꯛꯂꯤ ꯃꯥꯅꯦ ꯚꯨꯠꯅꯤ ꯍꯥꯏꯗꯣꯛꯇꯦ ꯀꯤꯊꯨꯝꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯦ ꯀꯤꯊꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯛꯀꯤ ꯏꯁꯤꯡ ꯎ ꯃꯔꯨꯝꯗ ꯈꯨꯖꯣꯛꯇ ꯌꯥꯔꯤ ꯈꯪꯍꯥꯏꯗꯤ ꯚꯨꯠꯅꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ ꯚꯨꯠꯅ ꯂꯥꯎꯔꯛꯏ
ꯃꯤꯑꯣꯏꯕ ꯊꯤꯕꯣꯡꯂꯥꯎ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯕ ꯖꯤꯕ ꯅꯥꯈꯧꯔꯤ ꯎꯇꯣꯡꯗꯨ ꯃꯦꯠꯈꯥꯏꯔꯒ ꯏ ꯆꯨꯞꯀꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯍꯥꯏ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯈꯪꯍꯥꯏꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯒꯨꯟꯗꯥ ꯑꯣꯏꯔ ꯃꯥꯅꯦ ꯆꯦꯜꯂꯁꯤ꯫ ꯀꯤꯊꯨꯝꯗꯤ ꯎ ꯃꯔꯨꯝꯗ ꯕꯨꯠ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯕꯨꯠ ꯑꯍꯨꯝꯗꯨꯅ ꯈꯪꯍꯥꯏꯗꯨ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯈꯪꯍꯥꯏꯅ ꯑꯣ ꯑꯩ ꯁꯤꯔꯦ ꯏꯇꯥꯎ, ꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯈꯧꯔꯤ ꯎꯇꯣꯡ ꯊꯨꯒꯥꯏꯒꯗꯧꯔꯦ꯫ ꯀꯤꯊꯨꯝꯅ ꯏꯁꯤꯡꯗꯨ ꯆꯥꯏꯁꯤꯜꯂꯤ꯫ ꯕꯨꯠ ꯃꯈꯩ ꯊꯨꯞꯇꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯀꯤꯊꯨꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯕꯨꯠ ꯑꯃꯗꯤ ꯂꯩꯀꯨꯠꯇ ꯄꯨꯊꯗꯨꯅ ꯃꯈꯣꯡꯗꯨ ꯁꯠꯀꯠꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩꯗ ꯀꯤꯊꯨꯝꯅ ꯍꯛꯀꯤ ꯏꯁꯤꯡꯗꯨ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯆꯠꯁꯤꯜꯂꯤ꯫ ꯕꯨꯠꯇꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯤ꯫ ꯊꯨꯞꯄꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯡ ꯁꯠꯀꯠꯂꯒ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯈꯪꯍꯥꯏ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯣ, ꯕꯨꯠꯁꯤ ꯏꯇꯥꯎ ꯀꯤꯊꯨꯝꯅ ꯉꯝꯕꯖꯥꯠ ꯑꯣꯏꯔꯦ꯫ ꯕꯨꯠ ꯇꯥꯟꯅꯕꯗ ꯀꯤꯊꯨꯝꯗꯨ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯕꯨꯠꯀꯤ ꯈꯨꯜꯒꯤ ꯕꯨꯠꯁꯤꯡꯅ ꯕꯨꯠ ꯃꯤꯐꯝ ꯑꯃ ꯀꯧꯗꯨꯅ ꯋꯥ ꯈꯟꯅꯔꯦ꯫ ꯕꯨꯠ ꯑꯃꯅ ꯍꯥꯏ, ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯕꯨꯠꯀꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯗꯨꯅ ꯆꯥꯈ꯭ꯔꯦ꯫ ꯕꯨꯠ ꯑꯩꯈꯣꯏ ꯖꯥꯠ ꯇꯥꯔꯦ꯫ ꯃꯊꯪꯒꯤ ꯀꯩꯊꯦꯜ ꯐꯝꯕꯗ ꯇꯥꯏꯕꯪ ꯃꯤꯗꯨ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ꯫ ꯃꯥꯕꯨ ꯆꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯩꯊꯦꯜꯗ ꯕꯨꯠ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯊꯦꯜ ꯈꯝꯂꯒ ꯆꯪꯂꯨꯕꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ, ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯗꯨꯅ ꯕꯨꯠ ꯑꯩꯈꯣꯏꯕꯨ ꯆꯪꯗꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯊꯦꯜꯗ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯁꯦꯒꯥꯛ ꯀꯥꯏ꯫ ꯕꯨꯠꯀꯤ ꯀꯩꯊꯦꯜꯗꯁꯨ ꯇꯥꯏꯕꯪ ꯃꯤ ꯆꯪꯍꯟꯕ ꯌꯥꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯁꯦ ꯃꯊꯤꯕꯣꯡꯁꯨ ꯌꯥꯝ ꯂꯥꯎꯏ, ꯃꯕꯨꯛꯁꯨ ꯐꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯕꯨꯠ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯊꯨꯞꯍꯜꯂꯤ, ꯀꯤꯊꯨꯝꯗꯤ ꯆꯪꯍꯟꯗꯕꯁꯨ ꯌꯥꯔꯣꯏ, ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯂꯩ꯫ ꯕꯨꯠ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯇꯥꯏꯕꯪ ꯃꯤ ꯑꯃꯈꯛꯀ ꯕꯨꯠ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯐꯨꯅꯕꯗ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ꯫ ꯈꯖꯤꯛꯇꯪ ꯊꯨꯞꯄꯒ ꯄꯪꯆꯦꯟꯗ ꯆꯦꯟꯅꯩ, ꯈꯔꯁꯨ ꯃꯨꯛꯅꯗꯨꯅ ꯌꯦꯡꯁꯤ꯫ ꯃꯈꯧꯔꯤꯗꯣ ꯄꯠ ꯊꯗꯠꯂꯒ ꯂꯣꯏꯔꯦ, ꯃꯌꯥꯝ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯦ꯫ ꯕꯨꯠꯀꯤ ꯋꯥꯔꯦꯞꯇꯨ ꯌꯥꯅꯗꯨꯅ ꯃꯊꯪ ꯀꯤꯊꯨꯝ ꯍꯦꯛ ꯂꯥꯛꯄꯗ ꯍꯥꯏꯅꯕ ꯇꯧꯗꯅ ꯊꯕꯛ ꯇꯧꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯨꯠꯀꯤ ꯈꯨꯜꯗ ꯄꯨꯟꯅ ꯂꯩꯕ ꯇꯧꯔꯒꯨꯝꯁꯤ, ꯆꯥꯏꯊꯣꯛꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯈꯨꯜ 35ꯅꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯕꯨꯠ ꯀꯌꯥ ꯀꯌꯥ ꯂꯩꯕ ꯌꯥꯕꯅꯣ ꯁꯦꯝꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯇꯝ ꯑꯃꯗ ꯀꯤꯊꯨꯝꯅ ꯁꯥꯊꯤꯅ ꯊꯨꯞꯍꯟꯈ꯭ꯔꯕ ꯕꯨꯠ ꯑꯅꯤꯗꯨꯅ ꯕꯨꯠ ꯑꯇꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯛ ꯈꯨꯜꯗ ꯆꯪꯂꯨꯕꯗ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯂꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯕꯨꯠꯀꯤ ꯈꯨꯜꯗ ꯁꯨꯝ ꯂꯩꯖꯍꯧꯒꯦ꯫ ꯑꯇꯣꯞꯄ ꯕꯨꯠ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯗꯨ ꯌꯧꯅ ꯀꯤꯔꯗꯤ ꯕꯨꯠ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯇꯥꯟꯊꯣꯛꯄ ꯇꯥꯔꯦ꯫ ꯕꯨꯠ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞꯇꯨ ꯕꯨꯠ ꯑꯅꯤꯗꯨꯅ ꯅꯣꯛꯅꯤꯡꯂꯤ꯫ ꯕꯨꯠ ꯃꯌꯥꯝ ꯆꯥꯏꯊꯣꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯕꯨꯠ ꯃꯆꯤ ꯃꯆꯤꯗ ꯂꯩꯕ ꯍꯧꯔꯦ꯫ ꯈꯨꯟ 35ꯗꯨꯗ ꯕꯨꯠ ꯊꯣꯛꯂꯦ, ꯕꯨꯠ ꯑꯣꯛꯅꯔꯦ, ꯉꯥꯎꯅ ꯅꯥꯔꯦ꯫ ꯁꯤ ꯉꯥꯛꯇ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯏꯅꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯤꯊꯨꯝꯁꯨ ꯇꯥꯏ꯫ ꯀꯤꯊꯨꯝꯅ ꯈꯜꯂꯤ, ꯕꯨꯠꯀꯤ ꯈꯨꯜꯒꯤ ꯕꯨꯠꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕ꯫ ꯅꯨꯃꯤꯗꯥꯡꯗ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯎꯕ ꯕꯨꯠ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯀꯤꯊꯨꯝꯅ ꯕꯨꯠꯁꯤꯡꯁꯦ ꯂꯥꯛꯅꯕ ꯍꯧꯔꯒꯦ ꯈꯜꯂꯦ꯫ ꯕꯨꯠ ꯊꯤꯔꯒꯦ, ꯑꯗꯨꯕꯨ ꯀꯤꯊꯨꯝ ꯕꯨꯠ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯃꯤ ꯄꯨꯝꯕ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯂꯣꯏꯅ ꯁꯥꯎꯔꯦ꯫ ꯀꯤꯊꯨꯝ ꯍꯥꯏꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯃꯅ ꯕꯨꯠꯀꯤ ꯃꯀꯣꯟ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯍꯜꯂꯣꯏꯗꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯃꯥꯗꯤ ꯑꯍꯤꯡ ꯑꯍꯤꯡꯗ ꯀꯣꯏꯕ ꯆꯠꯂꯤ ꯍꯥꯏ꯫ ꯕꯨꯠ ꯊꯦꯡꯅꯗꯨꯅ ꯅꯥꯕ ꯌꯦꯛꯄ ꯊꯣꯛꯂꯕꯗꯤ ꯀꯤꯊꯨꯝ ꯀꯧꯔꯒ ꯂꯥꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯕꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯃꯩꯊꯪꯗ ꯀꯤꯊꯨꯝꯒꯤ ꯈꯨꯜꯒꯤ ꯃꯤ ꯐꯥꯎꯕ ꯀꯤꯊꯨꯝꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯎꯔꯦ꯫ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯕ ꯈꯣꯠꯄ ꯍꯧꯔꯦ꯫ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯗꯨꯅ ꯈꯨꯜ ꯄꯨꯝꯕꯒꯤ ꯃꯤꯁꯤꯡꯅ ꯁꯥꯎꯅꯔꯦ꯫ ꯑꯃꯝ ꯑꯊꯦꯡꯗ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯕꯨꯠ ꯑꯣꯛꯅꯕꯗ ꯋꯥꯟꯊꯕ, ꯑꯅꯥꯕ ꯍꯧꯕ ꯌꯥꯎꯅꯔꯦ꯫ ꯕꯨꯠ ꯁꯥꯟꯅꯕ ꯅꯆꯥꯅꯨꯄꯥꯁꯦ ꯋꯥꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯥꯎꯅꯔꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯀꯅꯤ꯫ ꯀꯤꯊꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯀꯥꯏꯅ ꯀꯤꯊꯨꯝꯗ ꯀꯌꯥꯔꯛ ꯍꯥꯏꯔꯤ꯫ ꯃꯄꯥꯅ, ꯀꯤꯊꯨꯝ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯕꯨꯠꯀ ꯏꯔꯣꯏꯅꯗꯨꯅ ꯂꯩ꯫ ꯕꯨꯠꯀꯤ ꯋꯥꯊꯣꯛ ꯆꯥꯎꯅ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯕꯨꯙꯤ ꯇꯧꯍꯧ꯫ ꯀꯤꯊꯨꯝꯁꯨ ꯒ꯭ꯌꯥꯟ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯇ ꯕꯨꯠ ꯃꯈꯩ ꯃꯊꯤ ꯐꯣꯡꯂꯛꯏꯕꯁꯤ ꯀꯔꯝꯕ ꯕꯨꯠꯀꯤ ꯃꯟꯇ꯭ꯔ ꯌꯟꯇ꯭ꯔ ꯍꯩꯕ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯃꯤꯁꯤꯡꯅ ꯕꯨꯠ ꯊꯦꯡꯅꯩ ꯍꯥꯏ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯍꯤꯡꯗꯁꯨ ꯑꯩꯅ ꯕꯨꯠ ꯊꯦꯡꯅꯗ꯭ꯔꯒ ꯃꯤꯁꯤꯡꯅ ꯀꯔꯝꯅ ꯊꯦꯡꯅꯔꯤꯕ? ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯤ, ꯕꯨꯠ ꯊꯦꯡꯅꯗꯦ꯫ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯕꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯛꯄ ꯌꯥꯔꯦ꯫ ꯏꯃꯥ ꯏꯄꯥꯅꯁꯨ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ,
ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯁꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩ ꯃꯤꯌꯥꯝꯒ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯀꯤꯊꯨꯝ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯃꯇꯝ ꯈꯔ ꯌꯦꯡꯂꯒ ꯃꯌꯥꯝꯒꯤ ꯏꯔꯥꯡ ꯅꯦꯝꯊꯔꯒ ꯊꯣꯛꯄꯅ ꯐꯔꯦ ꯈꯜꯂꯦ ꯄꯥꯎꯗꯤ ꯂꯦꯞꯇꯅ ꯇꯥꯔꯤ ꯚꯨꯠꯅ ꯃꯤ ꯍꯥꯠꯂꯝꯂꯦ ꯚꯨꯠꯅ ꯃꯤ ꯉꯥꯎꯍꯜꯂꯦ ꯋꯥꯟꯊꯔꯦ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯚꯨꯠꯅ ꯋꯥꯏ ꯆꯥꯏꯔꯦ ꯅꯤꯡꯊꯧꯅ ꯚꯨꯠ ꯉꯥꯛꯅꯕ ꯃꯅꯥꯏ ꯃꯁꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯉꯥꯛꯍꯜꯂꯤ ꯚꯨꯠꯅ ꯑꯍꯤꯡꯗ ꯂꯋꯥꯏꯒꯤ ꯁꯝ ꯆꯤꯡꯂꯝꯂꯦꯒ ꯃꯅꯥꯗ ꯈꯨꯀꯥꯞꯄꯤꯅ ꯀꯥꯞꯄꯝꯃꯦꯒ ꯑꯍꯤꯡꯗ ꯃꯊꯧ ꯇꯧ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯚꯨꯠ ꯇꯥꯟꯅꯩ ꯚꯨꯠꯁꯨ ꯂꯥꯛꯅꯕ ꯉꯝꯕ ꯀꯤꯊꯨꯝꯕꯨ ꯃꯅꯥꯏ ꯃꯁꯟꯁꯤꯡ ꯑꯍꯤꯡꯗ ꯃꯊꯧ ꯇꯧ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯚꯨꯠ ꯇꯥꯟꯅꯩ ꯚꯨꯠꯄꯨ ꯂꯥꯛꯅꯕ ꯉꯝꯕ ꯀꯤꯊꯨꯝꯁꯨ ꯃꯅꯥꯏ ꯃꯁꯟ ꯊꯥꯔꯨꯕꯗ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯀꯤꯊꯨꯝ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯇꯧꯍꯜꯂꯤꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯍꯜꯂꯨꯕꯗꯨꯗ ꯁꯥꯎꯗꯨꯅ ꯂꯩꯕꯥꯛꯁꯦ ꯚꯨꯠꯅ ꯀꯣꯏꯆꯥꯏ ꯆꯥꯏꯍꯟꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯉꯥꯡꯅꯕꯅ ꯑꯃ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯅ ꯑꯃ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯃꯁꯤꯒꯤ ꯃꯔꯛꯇ ꯄꯥꯈꯪ ꯀꯤꯊꯨꯝ ꯚꯨꯠꯀꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯄꯥꯎ ꯏ ꯐꯥꯎꯅꯗꯅ ꯃꯇꯣꯝꯇ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯆꯔꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯚꯨꯠꯀꯤ ꯚꯨꯠ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯤꯊꯨꯝꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯚꯨꯠ ꯃꯈꯩ ꯀꯤꯍꯟꯕꯁꯨ ꯇꯧꯗ꯭ꯔꯦ ꯚꯨꯠ ꯃꯈꯩꯅ ꯀꯤꯊꯨꯝ ꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯅꯔꯦ ꯀꯤꯊꯨꯝ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗ꯭ꯔꯕꯗꯨꯗ ꯀꯤꯊꯨꯝꯅ ꯈꯜꯂꯤ ꯃꯇꯣꯝꯇ ꯑꯩꯅ ꯚꯨꯠꯀꯤ ꯀꯩꯊꯦꯜꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯗꯨꯅ ꯑꯀꯥꯏꯕ ꯑꯣꯏꯔꯤꯗꯔꯥ ꯇꯥꯏꯕꯪ ꯃꯤꯅ ꯚꯨꯠꯀꯤ ꯃꯆꯤꯟꯖꯥꯛ ꯆꯥꯕꯁꯤ ꯐꯠꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯅꯤꯟ ꯑꯣꯏꯅ ꯄꯥꯏꯊꯣꯛꯂꯒ ꯚꯨꯠꯀꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯁꯦꯝꯕꯅꯤ ꯍꯥꯏ ꯚꯨꯠꯁꯤꯕꯨ ꯑꯩꯅ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯐꯩꯖꯨꯞ ꯐꯥꯎꯕ ꯄꯨꯔꯍꯟꯈꯤꯕꯅꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯚꯨꯠꯀꯤ ꯃꯔꯝꯗ ꯈꯔ ꯉꯥꯡꯂꯨ ꯁꯛꯂꯨꯕꯒꯤ ꯋꯥꯅꯤ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯑꯩ ꯃꯇꯨꯡꯗꯗꯤ ꯏꯆꯤꯟꯁꯤꯅ ꯚꯨꯠꯀꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯀꯥꯡꯊꯣꯛꯂꯔꯣꯏ ꯏꯃꯥꯟꯅꯕ ꯈꯪꯍꯥꯏꯗꯁꯨ ꯋꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯔꯔꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯚꯨꯠ ꯇꯝꯅꯕꯒꯤ ꯚꯨꯠꯅ ꯉꯥꯎꯍꯟꯕꯒꯤ ꯚꯨꯠꯅ ꯇꯥꯟꯅꯔꯛꯄꯒꯤ ꯋꯥꯔꯤꯅ ꯁꯔꯥ ꯁꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯟꯅꯔꯦ ꯀꯤꯊꯨꯝꯕꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯃꯄꯥꯟ ꯊꯣꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯦ ꯂꯥꯜꯂꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯚꯨꯠ ꯇꯥꯟꯅꯕ ꯉꯝꯃꯤ ꯚꯨꯠꯅ ꯅꯪꯕꯨ ꯌꯥꯝꯅ ꯀꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯚꯨꯠꯁꯤꯡ ꯄꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯒ ꯐꯩ ꯏꯃꯨꯡꯗꯒꯤ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯋꯥꯟꯊꯕ ꯉꯥꯎꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞ ꯂꯥꯜꯂꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯤꯊꯨꯝ ꯅꯪ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯚꯨꯠ ꯃꯌꯥꯝꯁꯦ ꯇꯥꯟꯊꯣꯛꯎ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯗ ꯉꯝꯗ꯭ꯔꯒ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯤꯅ ꯄꯪꯂꯦ ꯃꯌꯥꯝ ꯆꯠꯁꯤ ꯀꯤꯊꯨꯝꯒꯤ ꯌꯨꯝꯗ ꯀꯤꯊꯨꯝ ꯀꯧꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯌꯦꯅꯈꯥ ꯃꯤꯅ ꯄꯩꯔꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯏꯅꯤꯟꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯜꯂꯤ ꯀꯤꯊꯨꯝꯅ ꯃꯌꯥꯝꯅ ꯀꯤꯊꯨꯝꯕꯨ ꯃꯄꯥꯟ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯦ ꯀꯤꯊꯨꯝ ꯅꯪ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯆꯠꯄ ꯈꯣꯠꯄ ꯌꯥꯔꯦ ꯋꯥꯔꯤ ꯑꯁꯤ ꯁꯥꯡꯃꯟꯈꯤꯕꯅ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯝꯖꯔꯤ